everybody. Na 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 na. 자 lonjare, 자 하이제레. Choco malt for my brother. Khâu bây giờ này dùng nó khâu tơ này. Mayam nuôi family blog tổ cải hai này nuôi family mi tụng lại cả hai này đúng là si suy thì lấy vào cái mi su su đấy. Aduh kemai trâu bà yum đã ayup chegi some ai kemai lấy bà khô vậy kemai lấy vậy kén lấy tiền chắc ra tôi mẹ thôi. Kemai lấy bà oh my god em là lavish of lifestyle này nè cọ. Thôi ai em mà lấy tiền là please don't mind. Okay. Wait to keep. Go there. And what is this? What is this nonsense from yesterday or what? No dustbin. Oh my god. Oh, one is also here. Okay, together you stay. And where is Mr. Lemon? One garbage is also. And this eater is me. Oh, so many soy. Asnan sida ha colder. One lemon. Wow, mà chị hấp cái đi câu gì ấy nó ra ra. Ôi thằng số đi. Xem mà. Sum bố đi. Mà chị hấp tôi mà tụi em boarding này nó ăn pro quần. Inau gini ngarang nih Golkha na pirwa kari mal thab chocolate to choco mal thab choco mall thab choco milk thab sisa maning ka dro da inau to side asang mo khab chalo du cha haw ban mona ma si kai mom sullam ne si mi yam hai khoi ba khoi ma u lo yam hai am ta ut ki don nano as mi ne kana no he noi birani he dura natte agi viewer saitre my precious father and my precious mother. One and only natte ke ale dina Jax ko ga kem hai ya da wa ki je ya mani ke supportive oi hai khang de phone support tau de da ai ho ham de ya de ko te har me do haji ti kem bu di hai gi de ko ai ga ni sum support tau da ba do oi ba tal se 20 kari nang ki thilu chun hai na ai si bu thila ga saing di 20 inau ta mo saing di si sar se si thamu ste khabar ma ta sar ima gom mi gina inau mi gina mama ma pa ka se wa yang ngang dra khoi gina oi ulakano oi ulakano inau nang khak ta ngai re unna ba ai family good morning guys bo yam thi sa chen ma ka ri abata gi thana le tin ta kana thamna si le lai le la phu abata gi okay maya ngasidi ai ube to khale ye de ne thang ji kai tu bolo pe bai ko ni ka bro ai ho de chu mo thu ki bai kai mo thu ka akoi family ul home tu to am hai ba ni ko haji che okay si ma u le nang to si you're blocking the view akoi ko dong ni ko a de je gate ni ma zoom to ya di si di
เกะนี่เกะจะสังกันปะนี่ไอ้เนี่ยมีวันจะยืมตากูเกะสังบตัวนะให้เนี่ยดูง่างเลยนะกูเล่นกันนะนี่มีกูที่เลยตัวจริงอูจีน่าจริงกำตาสิชมจะแล้วก็โลกเลยจริงเลยรวยเลยยืมเลยจะส้มใส่ตามามั่งได้สิดาอะไรเลยน้องอูเดที่จะยืมเลยนะอะดูaku lagi sih na som side tu selai mamang tu selai aduga aku lagi maning amadi som later la let's start sina aku lagi si besi si aku lagi Amazon rainforest si manung si besi aku lagi nalani lagi ising si besi kada gino trong lau si kada gino ai gini tau gani sitani jadi lagi hai pa u ta le ko tha ja ya pham dai phang pa gi matung ina khoi sida khoi nga ki jo amadi ngamu sing lai ha pok ta re khoi masida ki khoi hingon ja hau ja re hingon ja aduk matik songe maram je khoi hingon je hala je kem tha de jai khuding khoi dum tha ja bani hada pose ka tha gi do le ne phuta ki maram war ka khoi khoma thamai kai jana kem tau gi dre ado masida hauri ba pam bi si kari ko na ai khang ni mayam khang ni hai bi ro masi ai na tha ja bani chalai kwa na te sia ako mana kwa na nanti masih aina thaja bani ko sai ga aina seng rok no khojan taw na aina thagi mani chaman ga lok thok aina line semaga hayeng phajana ba saw kan haina ado urum de lebe sini kan sawi kana haijal la di chhi law ya sumsang kani mam sumsang kani si uri basi masi sangoi ni yin na te asina ta ya asi tayar ni kai ya le no si gari mani halaku matam da tong thiang matam da to protect koจูเขาเลยสิเด็กครับก่อนจูเขาจะเขากินได้ใช่ได้เลยเด้สมัยนั้นจังก็สิจะคุยหาในสังคมเราไม่ได้ฉันได้เลยเจ้าสิก่อนเทลามเลยสิเด้การีลอยเจอการีจีท่านี่ก่อนไอ้สมดาการีจีท่าสังกุยเลยเด้อีแม่กี่คนนั้นว่ามาคุยลูกชายเลยหาในจุ่มเลยมันเนี่ยตัวมึงยังทุกอย่างตัวนั่นก่อนมาสิสังกุยเลยคุยรู้เลยบ้าคิวแบบทำไมมาสิปังทุยมาสิเซเลกรุ๊ปนู้นกรุ๊ปตัวนั่นนะเลยพุ่งอะไรก็บางอย่างอะไรแต่ก่อนมีจุ่มไหลมันนี่ข้างเดียวอะไรก็มากี่มึงลากันนี่ก่อนไอ้ดิเลี้ยรักแต่สมัยตัวการีต้องคำจะเล่นมาสิเด้อไอ้น้องควานชายตะเกียกันทำอะไรช่วยคดีสายละสมัยตัวนั้นเสร็จแล้วนู่นนี่ขนาดทำไมบาดีป่าบิดมาตั้งคดีป่ารามาดูว่าไอ้ทำไมการีตุกเลยมาลีนั่นแหละมาลีนั่นสมัยท่าสักจีคุยแบบว่าหาว่ายังไงพูดตัวนี้ยังสตาร์ไม่เสียหายสาพายว่ายังไงกี่คุยแบบยังไม่ตั้งเนอะเบียร์เจ็บเขาจะพูดที่บอลตัวนี้เราตัวโอ้ my god สิเกยนุ่งตัวชิบะสิโกอีจิบะนุ่งมาแล้วทำยังไงสิเกยนุ่งคนมากี่น่ะ근데 뚜뚜뚜 지금 보면 얌지길래 보세요. 제너럴 보디기 통당신 그냥 시버 오피스 오브 더 ngamkhai hai dan ni ngakpi village level federation sai ngwa hang mo ha ne bai na mo ya de khang de adu sida sera group kali kara ima gi maira job card adegi di khun gi khoi gi bankar sambi ji ta bagi everything meeting sida loya pang thokani adu ga hali yum ji ko na sang ji ina yum ji ko sang je na lai dung ni ain thaja bani ado aina I mai thaja blo ra ga khoi phane sela ga thau de kau thu ki de nga si je ai khang ga sela ga tumi nei ma o de nga sela ga thaja blo lai dung ni haji khoi bol ba ngoni khoi pukhri gi part uchar ke si khoi washroom le sei da ko bathroom si khoi nong gi sing ya jai ana di jong cha tu ki pa kai bi me ka sim manam di ro sa ya phet ulam ge ka ma ure kai no I'm sorry ure kak that lagi so ko si da khoi tenki jala ga ko sing si matak ta sing ko ko pa kya pha lo le si da ai tuni ko cha pha jai ba a rian forest ki tuni ko nya ba sing ya marang kai be kai ma chu je at green the deep green oi bo to oi dren me am to hai nong na to chal hai tuni ko ni si ma ni no a du de hai nong ne ba as ya phuyang ko su ni si kai no khang de ba ni chale ko Shabut đây lagi thôi quoi cho qua plate thôi mới umro ko yimda tamu som dong lesion ji ko masi kai no yendem la kai no khang de ai ji ko tu ma dik saw ka kai ne si ya marang kai ko tharu thong tham na je muk chu bi je si ji bam bi je on le ko adu ki ma di mara kai alo haji kem le si
ꯑꯩꯈꯣꯏ ꯃꯥꯗꯔ ꯏꯟ ꯂꯣꯅ ꯄꯤꯔꯛꯈꯤꯕ ꯆꯨꯖꯥꯛ ꯆꯥꯔꯥꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯋꯤ ꯉꯁꯤ ꯑꯌꯨꯛ ꯑꯩꯈꯣꯏ ꯆꯥꯖꯈꯤꯕꯗꯨꯅꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯤꯗ ꯑꯩ ꯀꯌꯥꯔꯛ ꯅꯥꯟꯊꯨꯈ꯭ꯔꯦ ꯑꯩꯅ ꯅꯥꯟꯊꯨꯕꯒꯤ ꯁꯤꯟꯗꯣ ꯃꯌꯥꯝ ꯎꯔꯒꯗꯤ ꯁꯤꯗꯔꯝꯕꯁꯨ ꯌꯥꯏ ꯁꯤ ꯀꯩꯅꯣ ꯈꯪꯗꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯅ ꯍꯧꯈ꯭ꯔꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯀꯣ ꯃꯁꯤ ꯆꯝꯄ꯭ꯔꯥꯁꯦ ꯆꯥꯎꯅ ꯍꯧꯕ ꯅꯠꯇꯦ ꯁꯤꯗ ꯊꯤꯠꯅꯥꯎ ꯑꯃ ꯄꯥꯜꯂꯤꯁꯦ ꯁꯤ ꯂꯦꯟꯅ ꯂꯣꯏ ꯐꯨꯊꯠꯈꯤꯕꯅꯦ ꯃꯥꯡꯍꯟꯈꯤꯕꯅꯦ ꯁꯤ ꯆꯝꯄ꯭ꯔꯥꯁꯦ ꯐꯖꯅ ꯄꯥꯜꯂꯤ ꯃꯅꯤꯡꯗꯁꯨ ꯄꯥꯜꯂꯝꯕꯅꯤꯀꯣ ꯃꯌꯥꯝꯒꯤꯅꯤ ꯑꯦꯕ꯭ꯔꯤꯊꯤꯡ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯌꯨꯝꯒꯤ ꯀꯩꯒꯤ ꯀꯔꯤ ꯀꯔꯥ ꯄꯥꯌꯦꯞ ꯅꯨꯡꯌꯦꯞ ꯖꯤꯡꯒ ꯑꯔꯦꯝꯕ ꯕꯤꯂꯥꯝꯕꯇꯤ ꯑꯔꯦꯝꯕ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯒꯤꯅꯤ ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯕꯥ ꯐꯨꯗꯣꯏꯅꯤ ꯄꯨꯈ꯭ꯔꯤ ꯂꯣꯀꯦꯜ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯀꯣ ꯁꯤꯗꯩꯁꯤꯗ ꯑꯉꯥꯡ ꯅꯝꯊꯤꯕ ꯃꯌꯥꯝꯁꯨ ꯏꯔꯣꯏ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤꯀꯣ ꯀꯀꯥ ꯃꯆꯥ ꯏꯅꯥꯎꯄꯥ ꯀꯔꯤ ꯃꯌꯥꯝ ꯁꯤꯗ ꯏꯔꯣꯏ ꯈꯜꯂꯨꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯉꯥꯅ ꯈꯥꯡꯉꯝꯒꯗꯕꯗꯨ ꯑꯗꯨꯅꯦ ꯍꯥꯏꯁꯦꯀꯣ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯕꯥꯅ ꯆꯥꯅꯤꯡ ꯃꯇꯝꯗ ꯃꯥ ꯈꯣꯏ ꯆꯤꯞꯄꯒ ꯉꯥ ꯑꯗꯨꯝ ꯐꯥꯏ ꯑꯗꯨꯒ ꯆꯥꯏ ꯉꯥ ꯅꯠꯇꯕ ꯀꯔꯤꯗꯤ ꯂꯩ ꯈꯪꯗꯦ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯗꯤ ꯎꯠꯄ ꯌꯥꯗꯕ ꯈꯔ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯇꯝꯁꯤꯒꯤ ꯈꯔ ꯐꯠꯇꯕꯅꯤꯅꯀꯣ ꯑꯁꯣꯝꯗ ꯍꯣꯏ ꯅꯠꯇꯦ ꯑꯁꯤ ꯀꯩꯅꯣ ꯑꯗꯣ ꯑꯁꯣꯝ ꯅꯥꯀꯟ ꯑꯃꯨꯛ ꯎꯠꯂꯒꯦꯀꯣ ꯍꯧꯖꯤꯛ ꯌꯨꯝ ꯑꯃꯨꯛ ꯎꯠꯂꯛꯀꯦꯕ ꯁꯤ ꯂꯣꯏꯔꯒ ꯈꯪꯕ꯭ꯔꯥ ꯁꯤꯗꯒꯤ ꯑꯗꯨꯃꯗꯤ ꯁꯣꯡꯈ꯭ꯔꯦ ꯁꯤ ꯍꯧꯖꯤꯛꯇꯤꯀꯣ ꯃꯌꯥꯝ ꯂꯥꯟ ꯂꯧꯕꯤꯒꯅꯨ ꯁꯤꯗꯕꯤꯔꯛꯀꯅꯨ ꯑꯩꯈꯣꯏ ꯃꯤꯔꯣꯜ ꯂꯩꯖꯗꯕꯒꯤꯅꯤ ꯁꯤꯠ ꯅꯥꯟꯅ ꯁꯦꯝꯕ ꯃꯇꯝꯗ ꯃꯃꯥꯡꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯎꯕꯤꯔꯝꯒꯅꯤ ꯍꯋꯥꯏ ꯁꯥꯡꯒꯤ ꯄꯔꯦꯡ ꯈꯔꯒ ꯁꯤꯠ ꯅꯥꯟꯕꯅꯤ ꯃꯇꯝꯗꯨꯗ ꯁꯤꯗ ꯑꯩꯅ ꯐꯣꯏꯖꯈꯤꯕ ꯅꯥꯀꯨꯞꯄꯤꯗꯨꯅꯤ ꯁꯤꯀꯣ ꯑꯃ ꯑꯅꯤꯒꯤ ꯅꯥꯀꯟ ꯑꯃꯅꯤꯒꯤ ꯅꯥꯀꯨꯞꯄꯤꯗꯣ ꯑꯗꯨ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯍꯥꯏꯔꯒ ꯌꯨꯝꯁꯦ ꯈꯤꯇꯪ ꯀꯥꯔꯇꯨꯟ ꯅꯦꯠꯋꯥꯛꯄꯨꯗꯤ ꯃꯥꯜꯂꯦ ꯃꯆꯨꯁꯦ ꯏꯄꯥꯒꯤ ꯆꯣꯏꯁꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯐꯧꯊꯣꯛꯏꯕꯁꯤꯅ ꯃꯁꯤ ꯄꯨꯊꯣꯛꯏꯕꯁꯤꯅ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯀꯣ ꯁꯥ ꯁꯟ ꯊꯣꯡꯕꯗꯒ ꯍꯥꯞꯄꯁꯤ ꯑꯩꯈꯣꯏ ꯄꯨꯂꯩ ꯃꯥꯟꯕꯤ ꯍꯥꯏꯕꯗꯨꯅꯤ ꯃꯔꯥꯡ ꯌꯥꯝ ꯀꯥꯏ ꯑꯩꯈꯣꯏꯗ ꯆꯥꯕꯤꯗꯕ ꯆꯥꯏ ꯃꯅꯝ ꯊꯤ ꯅꯨꯡꯁꯤꯕꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯑꯃ ꯂꯩꯔꯦ ꯁꯣꯝ ꯅꯥꯀꯟꯗ ꯈꯤꯇꯪ ꯖꯪꯒꯜ ꯑꯃꯃꯨꯛ ꯂꯩꯔꯦ ꯃꯔꯨ ꯀꯣꯛꯂꯕ ꯑꯩꯈꯣꯏꯒꯤ ꯈꯥꯃꯦꯟ ꯂꯩꯔꯦ ꯁꯨꯝꯆꯤꯠ ꯂꯩꯔꯦ ꯃꯌꯥꯝ ꯁꯨꯝꯆꯤꯠ ꯁꯨꯃꯥꯡ ꯁꯤꯟꯅꯕ ꯀꯣ ꯁꯨꯝꯆꯤꯠ ꯍꯪꯒꯥꯝ ꯃꯆꯥ ꯁꯤ ꯇꯨꯅꯤꯡꯈꯣꯛ ꯑꯃꯨꯛ ꯂꯩꯔꯦ ꯁꯥ ꯃꯔꯣꯏ ꯀꯩꯀꯩ ꯈꯔ ꯂꯩꯔꯦ ꯃꯌꯥꯝ ꯋꯥꯐꯝꯗꯨꯁꯨ ꯎꯊꯣꯛꯈ꯭ꯔꯦ ꯍꯦꯛ ꯂꯥꯛꯄꯤꯅꯨ ꯍꯦꯛꯄꯨꯗꯤ ꯂꯥꯛꯄꯤꯕ ꯌꯥꯔꯣꯏ ꯁꯤꯗ ꯇꯨꯅꯤꯡꯈꯣꯛ ꯂꯩꯔꯦ ꯀꯣꯠ ꯂꯩꯔꯦ ꯂꯧꯗ꯭ꯔꯤ ꯀꯣꯠꯁꯦ ꯀꯣꯠ ꯂꯩꯔꯦ ꯁꯤ ꯃꯅꯤꯡꯀꯣ ꯀꯣꯠ ꯂꯩꯔꯦ ꯂꯥꯛꯄꯤꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯉꯥꯅꯨ ꯂꯣꯏꯕꯅꯦ ꯉꯥꯅꯨꯗꯤ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦꯀꯣ ꯉꯥꯅꯨꯗꯤ ꯍꯟꯗꯛ ꯐꯅꯌꯥꯝ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯀꯃꯥꯏꯅ ꯇꯧꯅꯣ ꯃꯣꯏꯁꯦ ꯁꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯑꯃꯣꯠ ꯑꯀꯥꯏ ꯈꯤꯇꯪ ꯍꯨꯟꯇꯣꯛꯑꯦ ꯌꯥꯝ ꯁꯣꯔꯤꯀꯣ ꯁꯤ ꯃꯇꯥꯡꯁꯤꯒꯤꯗꯤ ꯃꯣꯏ ꯉꯥꯅꯨ ꯐꯦꯃꯤꯂꯤ ꯄꯨꯂꯞꯅ 2-3 ꯑꯗꯨ ꯁꯤꯁꯦ ꯑꯩꯈꯣꯏ ꯁꯤꯡꯅꯦ ꯀꯣ ꯒ꯭ꯌꯥꯁ ꯅꯨꯡ ꯂꯩꯇꯕ ꯃꯇꯝꯗ ꯑꯗꯨ ꯁꯤꯗꯩꯁꯤ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤ ꯑꯆꯧꯕꯅꯤꯀꯣ ꯁꯤꯗꯩꯁꯦ ꯃꯊꯛꯇꯤ ꯁꯥꯕ ꯂꯣꯏꯗ꯭ꯔꯤ ꯌꯨꯝꯁꯦꯀꯣ ꯑꯁꯤ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤꯅꯦ ꯍꯩꯖꯥꯡꯅꯦ ꯍꯧꯔꯤꯁꯦ ꯆꯝꯄ꯭ꯔꯥꯅꯦ ꯁꯤꯗꯩꯁꯤꯁꯨ ꯌꯥꯝꯕꯅꯦ ꯑꯗꯣ ꯂꯦꯟ ꯂꯣꯏ ꯐꯨꯊꯈ꯭ꯔꯦ ꯋꯥ ꯍꯧꯋꯦ ꯋꯥ ꯌꯥꯝ ꯍꯧꯔꯦ ꯏꯪꯉꯦ ꯋꯥ ꯍꯧꯕꯁꯤꯅꯀꯣ ꯉꯁꯥꯏ ꯆꯥꯏꯔꯦ ꯃꯅꯤꯡ ꯃꯌꯥ ꯑꯣꯏꯕꯅꯤꯅ ꯉꯥꯅꯨ ꯀꯩꯀꯩ ꯂꯣꯏꯕꯅꯤꯅꯀꯣ ꯂꯩꯇ꯭ꯔꯦ ꯑꯁꯤ ꯇꯈꯦꯜꯂꯩ ꯃꯅꯥꯎ ꯀꯩꯀꯥꯒ ꯌꯥꯝ ꯍꯧꯋꯤ ꯇꯈꯦꯜꯂꯩ ꯃꯅꯥꯎ ꯌꯥꯝ ꯐꯪꯉꯤꯀꯣ ꯑꯩꯈꯣꯏꯗ ꯍꯦꯛꯄꯨꯗꯤ ꯂꯥꯛꯀꯅꯨ ꯌꯨꯝ ꯃꯅꯨꯡ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯩꯈꯣꯏꯁꯦ ꯈꯣꯡ ꯀꯩꯀꯥ ꯈꯔ ꯊꯝꯃꯦ ꯆꯠꯊꯣꯛꯄꯒꯤ ꯁꯤ ꯂꯩꯔꯦ ꯐꯥꯔꯁ ꯃꯦꯀꯥ ꯑꯗꯨꯝ ꯆꯥꯏꯔꯦꯀꯣ ꯑꯩ ꯂꯣꯏꯁꯤꯟꯗ꯭ꯔꯦ ꯍꯥꯟꯅ ꯑꯗꯨꯝ ꯃꯤꯁꯦ ꯑꯩꯒꯤ ꯏꯃꯥꯒꯤ ꯑꯎꯟꯄꯣꯠꯇ ꯍꯥꯞꯄꯛꯄꯅꯤ ꯅꯨꯡꯁꯤ ꯌꯥꯝꯅ ꯇꯩꯊꯣꯛꯑꯒꯁꯨ ꯑꯗꯨꯝ ꯁꯤꯗ ꯍꯦꯟꯅ ꯂꯪꯗ꯭ꯔꯦ ꯃꯌꯥꯝ ꯃꯔꯧꯕꯤꯅꯨ ꯁꯤꯗꯕꯤꯅꯨ ꯐꯥꯔꯁꯇ ꯑꯩꯈꯣꯏ ꯏꯃꯥ ꯀꯥ ꯂꯩꯔꯦ ꯑꯩ ꯌꯥꯝ ꯀꯟꯅ ꯎꯛꯆꯔꯔꯣꯏ ꯆꯤꯡ ꯇꯧꯖꯔꯒꯦ ꯁꯨꯃꯥꯏꯅꯀꯣ ꯂꯥꯏ ꯀꯥꯅꯤꯅꯀꯣ ꯅꯦꯛꯁꯇ ꯑꯁ ꯑꯩ ꯀꯥ ꯂꯩꯔꯦ ꯑꯁ ꯏꯃꯥ ꯑꯩ ꯀꯥ ꯁꯤ ꯍꯥꯟꯅ ꯎꯠꯂꯒꯦ ꯁꯤ ꯑꯩꯈꯣꯏ ꯖꯦꯔꯣꯛꯁ ꯃꯦꯆꯤꯟ ꯀꯩꯀꯥ ꯈꯔ ꯊꯝꯃꯦ ꯃꯦꯆꯤꯟ ꯁꯦꯝꯃꯤꯀꯣ ꯑꯩ ꯃꯇ꯭ꯔꯣꯛ ꯁꯦꯝꯈꯤꯕꯅꯦ ꯁꯤ ꯂꯩꯔꯦ ꯄꯣꯠꯁꯦ ꯁꯤ ꯍꯟꯗꯛꯀꯤ ꯄꯣꯠ ꯆꯩ ꯃꯤꯒꯤꯗ ꯊꯝꯃꯨꯕꯗꯨꯅꯤ ꯌꯥꯎꯗ꯭ꯔꯦ ꯐꯅꯦꯛꯅꯤ ꯑꯥꯝ ꯁꯣꯔꯤ ꯁꯤ ꯀꯩꯅꯣꯁꯦ ꯃꯌꯥꯝ ꯂꯥꯟ ꯂꯧꯕꯤꯅꯨꯀꯣ ꯑꯩꯁꯦ ꯁꯤꯁꯦ ꯃꯤꯖꯦꯟꯁꯦ ꯀꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯍꯤꯡꯗ ꯀꯤꯖꯕꯒꯤꯀꯣ ꯈꯟꯖꯟꯕꯅꯦ ꯍꯥꯏꯇꯥꯔꯦ ꯐꯅꯦꯛꯁꯤꯅ ꯑꯗꯣ ꯑꯩꯈꯣꯏ ꯕꯥ ꯂꯧꯊꯣꯛꯀꯦ ꯍꯥꯏꯔꯒ ꯂꯧꯊꯣꯛꯇꯕ ꯁꯨꯝ ꯊꯕꯛ ꯁꯪꯗꯕꯒꯤ ꯏꯄꯨꯁꯤꯁꯨ ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯃꯨꯛ ꯄꯣꯠ ꯊꯥꯕꯛꯄꯅꯤ ꯀꯩꯅꯣ ꯌꯥꯈꯤꯗꯗꯅ ꯁꯤ ꯐꯤꯔꯦ ꯑꯣꯏ ꯀꯤꯁꯜꯂꯦ ꯁꯥꯎ ꯌꯥꯗꯦ ꯁꯤ ꯑꯩꯒꯤꯁꯦ ꯕꯦꯁ ꯗꯤꯁꯤꯄ꯭ꯂꯤꯟ ꯇꯥꯈꯤꯕꯒꯤꯅꯤꯀꯣ ꯀꯥꯟꯆꯤꯄꯨꯔ ꯁ꯭ꯇꯦꯟꯗꯔꯕꯥꯗ ꯇꯝꯃꯤꯉꯩꯗ ꯑꯗꯩ ꯃꯅꯤꯡꯗ ꯑꯩꯅꯤ ꯎꯕꯤꯔꯤꯕ ꯐꯣꯇꯣꯁꯤꯀꯣ ꯏꯝꯐꯥꯜ ꯚꯦꯂꯤꯒꯤ ꯖꯤꯡꯒ ꯃꯊꯛꯇ ꯀꯥꯞꯈꯤꯕꯅꯤ ꯁ꯭ꯀꯨꯜꯒꯤꯀꯣ ꯗ꯭ꯔꯦꯁꯁꯤꯅ ꯀꯥꯡꯍꯟꯅꯤ ꯚꯤꯛꯇꯣꯔꯤꯌꯥ ꯈꯣꯡꯗ꯭ꯔꯥꯝ ꯏꯃꯥꯟꯅꯕꯤꯒꯤ ꯀꯥꯡꯍꯟꯅꯤ ꯁꯤꯡꯖꯃꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯚꯤꯛꯇꯣꯔꯤꯌꯥ ꯈꯣꯡꯗ꯭ꯔꯥꯝ ꯍꯥꯏꯔꯤꯕ ꯏꯃꯥꯟꯅꯕꯤꯁꯦ ꯃꯥꯒꯤ ꯀꯥꯡꯍꯟ ꯑꯉꯥꯡꯕ ꯑꯃ ꯂꯩ ꯃꯗꯨ ꯁꯦꯠꯂꯒ ꯑꯩꯈꯣꯏꯅ ꯆꯣꯏꯔꯕꯤ ꯅꯪꯒꯤ ꯇꯧꯈꯤꯕꯅꯤ ꯃꯁꯤ ꯂꯥꯏꯒꯤꯅꯤ ꯀꯣ ꯑꯗꯩ ꯑꯩ ꯑꯣꯇꯣꯗꯨꯗꯤ ꯑꯩ ꯑꯣꯇꯣ ꯌꯥꯝ ꯄꯥꯝꯃꯤꯀꯣ ꯑꯣꯇꯣ ꯑꯃ ꯁꯤꯗ ꯂꯩꯖꯩ ꯑꯩꯒꯤ ꯐꯃꯨꯡꯅꯤ ꯈꯤꯇꯪꯗꯤ ꯆꯥꯏꯔꯦ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ
ꯏꯁꯤꯡ ꯈꯔ ꯑꯗꯨꯝ ꯊꯝꯖꯩ ꯀꯣ ꯏꯁꯤꯡ ꯈꯔ ꯑꯗꯨꯝ ꯊꯛꯆꯩ ꯑꯦꯛꯁꯇꯦꯟꯁꯟ ꯀꯣꯔꯠ ꯃꯁꯤ ꯑꯩ ꯋꯥꯠꯄ ꯌꯥꯗꯦ ꯏꯄꯥꯅꯤ ꯌꯥꯝ ꯉꯥꯡꯉꯤ ꯁꯝ ꯆꯪꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯆꯤꯡꯒꯅꯤ ꯍꯥꯏꯅ ꯃꯁꯤ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯗꯨꯕꯨ ꯑꯩ ꯑꯗꯨꯝ ꯉꯝꯖꯗꯦ ꯍꯥꯏꯇꯥꯔꯦ ꯃꯉꯣꯟꯗꯤ ꯈꯔ ꯃꯔꯥꯡ ꯀꯥꯏꯒꯅꯤ ꯀꯣ ꯃꯤ ꯌꯥꯎꯅꯤꯅ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯐꯤꯌꯥꯟ ꯅꯨꯡꯉꯥꯏ ꯈꯔ ꯂꯩꯔꯦ ꯑꯩ ꯁꯥꯏꯗꯅ ꯍꯦꯛꯇ ꯚꯤꯗꯤꯑꯣ ꯅꯝꯖꯟꯕꯗꯣꯀꯣ ꯑꯗꯨꯅ ꯐꯅꯦꯛꯇꯨ ꯆꯨꯝꯅ ꯌꯥꯟꯖꯕꯅꯦꯕ ꯅꯍꯥꯟꯃꯨꯛꯀꯤꯗꯣ ꯑꯗꯨ ꯃꯌꯥꯝꯅ ꯐꯅꯦꯛꯅ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯣꯏꯅꯕ ꯈꯟꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯁꯤꯗꯁꯨ ꯑꯃ ꯂꯩꯔꯦ ꯑꯗ ꯐꯃꯨꯡ ꯑꯦꯛꯁꯇ꯭ꯔꯥ ꯑꯃꯁꯨ ꯉꯥꯡꯉ ꯍꯤꯡꯅꯅꯕ ꯁꯥꯏꯗꯁꯨ ꯃꯤ ꯉꯥꯡꯉ ꯑꯩꯈꯣꯏ ꯕꯥꯒ ꯉꯥꯡꯉ ꯑꯗꯨꯝ ꯊꯥꯔ ꯊꯝꯃꯦ ꯂꯧꯈꯠꯇ꯭ꯔꯦ ꯃꯌꯥꯝ ꯎꯠꯇꯣꯔꯦ ꯑꯗꯨꯅ ꯑꯩꯁꯦ ꯁꯦꯝꯍꯧꯗ꯭ꯔꯦ ꯑꯗꯨꯝ ꯇꯤꯚꯤ ꯂꯩꯔꯦ ꯇꯦꯕꯤ ꯁꯤ ꯂꯩꯔꯦ ꯁꯤ ꯏꯅꯥꯎꯄꯥ ꯑꯅꯤ ꯀꯥ ꯂꯩꯔꯦ ꯀꯩꯅꯣ ꯎꯠꯆꯔꯨꯏ ꯑꯩꯈꯣꯏ ꯁꯟ ꯂꯣꯏꯗ꯭ꯔꯦ ꯍꯥꯏꯗꯥꯏ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯀꯃꯦꯟꯗ ꯑꯗꯨ ꯁꯤ ꯆꯥꯛꯈꯨꯝ ꯂꯩꯔꯦ ꯆꯥꯛꯈꯨꯝ ꯑꯗꯨꯝ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯗ ꯎꯕꯤꯔꯝꯃꯅꯤ ꯁꯤ ꯍꯥꯟꯅ ꯑꯩ ꯈꯔ ꯈꯥꯎꯗꯠꯂꯨꯕꯩꯅꯤ ꯀꯣ ꯂꯣꯏꯔꯦ ꯆꯥꯛꯈꯨꯝ ꯂꯩꯔꯦ ꯂꯣꯏꯔꯦ ꯃꯅꯤꯡ ꯉꯁꯥꯏꯒꯤꯗꯣ ꯂꯩꯔꯦꯀꯣ ꯈꯨꯠ ꯁꯥꯁꯦ ꯑꯗꯨꯒ ꯃꯊꯪ ꯐ꯭ꯔꯤꯖ ꯍꯥꯎ ꯇꯨ ꯑꯣꯄꯟ ꯑꯦ ꯐ꯭ꯔꯤꯖ ꯇꯧꯈꯤꯕꯗꯣ ꯑꯩ ꯊꯥꯏꯅ ꯁꯤ ꯄꯥꯏꯕꯤꯌꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯕꯗꯣ ꯄꯛꯇꯕꯅꯦ ꯅꯣꯛꯅꯤꯡꯕ ꯑꯩꯗꯤ ꯚꯤꯗꯤꯑꯣꯗ ꯀꯛꯈ꯭ꯔꯦ ꯎꯃꯣꯔꯣꯛꯇꯤ ꯑꯗꯨꯝ ꯋꯥꯠꯇꯦꯀꯣ ꯎꯃꯣꯔꯣꯛ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯈ꯭ꯋꯥꯏ ꯋꯥꯠꯇꯕ ꯎꯃꯣꯔꯣꯛ ꯌꯥꯝ ꯋꯥꯠꯇꯦ ꯍꯩꯃꯍꯤ ꯕꯣꯇꯜ ꯍꯩꯃꯍꯤꯕꯨꯗꯤ ꯌꯥꯎꯖꯗ꯭ꯔꯦ ꯑꯁꯤꯅ ꯉꯔꯥꯡ ꯑꯩꯈꯣꯏ ꯑꯥꯔꯃꯤꯅ ꯄꯤꯔꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤꯀꯣ ꯁꯪꯒꯣꯝꯅꯤ ꯂꯥꯏꯐ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯁꯪꯒꯣꯝꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯈꯔꯝꯕꯤ ꯀꯥꯡꯁꯨꯅꯤ ꯈꯪꯕꯤꯕ꯭ꯔꯥ ꯅꯪ ꯈꯪꯕꯤꯕ꯭ꯔꯥ ꯃꯁꯤꯗꯗꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯉꯦ ꯑꯗꯨꯅ ꯂꯥꯏꯐ ꯐꯪꯖꯕ ꯑꯗꯨꯒ ꯁꯪꯒꯣꯝꯁꯤꯃ ꯊꯛꯑꯒ ꯃꯣꯏꯔꯥꯡ ꯈꯔꯝꯕꯤꯁꯤ ꯆꯥꯕꯤꯌꯨ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯉꯤ ꯃꯣꯏꯔꯥꯡ ꯈꯔꯝꯕꯤꯁꯤ ꯈꯪꯉꯝꯗꯕꯁꯨ ꯌꯥꯏ ꯃꯅꯥꯅꯤꯀꯣ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯐꯤꯁ ꯈꯨꯝꯖꯟꯖꯔꯦꯀꯣ ꯃꯗꯨꯗ ꯑꯩꯈꯣꯏ ꯀꯩꯀꯩ ꯌꯥꯔꯦ ꯏꯠꯁ ꯑꯣꯀꯦ ꯑꯩꯈꯣꯏ ꯁꯤ ꯊꯥꯏꯅꯉꯩꯒꯤ ꯃꯇꯤ ꯗꯣꯂꯥꯟ ꯁꯥꯅꯗ ꯌꯥꯎꯕ ꯁꯨꯠꯀꯦꯁꯇꯨꯅꯤ ꯁꯤꯗꯤ ꯇꯣꯂꯟꯅ ꯄꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯃꯊꯛꯇꯤ ꯂꯣꯏꯁꯟꯗ꯭ꯔꯦ ꯑꯗꯨꯝ ꯀꯣꯇꯣꯛ ꯀꯇꯥꯛꯇ ꯂꯩꯔꯦ ꯑꯗꯣ ꯍꯣꯝ ꯇꯨꯔꯅꯤꯅ ꯑꯗꯨꯝ ꯎꯠꯂꯒꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯁ ꯌꯣꯠꯇꯩ ꯊꯥꯡꯇꯦꯛ ꯀꯔꯤ ꯀꯔꯥ ꯃꯌꯥꯝ ꯂꯩ ꯁꯤꯗꯀꯣ ꯊꯥꯡ ꯃꯈꯜ ꯈꯨꯠꯂꯥꯏ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯀꯥꯈꯠꯄꯗ ꯑꯩꯈꯣꯏ ꯀꯣꯝꯄꯥꯁ ꯑꯃꯨꯛ ꯎꯕꯤꯒꯅꯤ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯑꯗꯨꯝ ꯂꯩ ꯁꯤꯁꯨ ꯀꯩꯅꯣ ꯁꯤ ꯀꯩꯅꯣ ꯅꯠꯇ꯭ꯔꯣ ꯀꯥꯡꯍꯟ ꯆꯦꯈꯣꯛꯅꯦ ꯂꯣꯏꯗ꯭ꯔꯤ ꯃꯊꯛꯇꯤꯀꯣ ꯈꯪꯖꯥꯎ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯕꯔꯥꯈꯅꯥꯒꯤꯀꯣ ꯆꯦꯛ ꯂꯩ ꯂꯧꯕ ꯂꯥꯛꯀꯅꯨ ꯄꯣꯂꯥꯡ ꯈꯔ ꯂꯩ ꯂꯣꯏ ꯎꯠꯊꯣꯛꯑꯦꯀꯣ ꯂꯣꯏ ꯎꯠꯊꯣꯛꯑꯦ ꯂꯥꯛꯑꯁꯨ ꯑꯗꯨꯝ ꯀꯥꯞꯄꯅꯤ ꯂꯥꯛꯀꯅꯨ ꯑꯩ ꯏꯅꯥꯎꯄꯥ ꯑꯇꯣꯝꯕꯩ ꯁꯥꯏꯀꯜ ꯑꯌꯥꯗꯕ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯁꯤꯟꯇꯦꯛꯁ ꯈꯔ ꯂꯩꯔꯦ ꯂꯧꯏꯗ ꯀꯥꯛꯅꯕ ꯇꯤꯚꯤ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯁꯤꯔꯕ ꯒ꯭ꯌꯥꯁꯀꯤ ꯎꯄꯨ ꯑꯣꯏꯔꯝꯕ ꯐꯤ ꯈꯔ ꯐꯥꯎꯔꯦ ꯎꯆꯔꯒ ꯑꯩꯃ ꯁꯤꯗꯤ ꯁꯥꯏꯀꯜ ꯊꯧꯅꯕ ꯑꯃ ꯂꯩꯖꯔꯦ ꯐꯃꯨꯡ ꯑꯦꯛꯁꯇ꯭ꯔꯥ ꯑꯃ ꯊꯥꯖꯔꯦ ꯇꯦꯕꯜ ꯑꯃ ꯊꯥꯔꯦ ꯁꯐꯥꯏꯒꯤ ꯇꯔꯪ ꯂꯩꯔꯦ ꯐꯤꯌꯥꯟ ꯀꯣ ꯑꯌꯥꯗꯕ ꯂꯩꯔꯦ ꯑꯩ ꯄꯤꯌꯥꯅꯣ ꯁ꯭ꯋꯥꯏꯗ ꯂꯩꯔꯦ ꯈꯣꯡꯕꯗꯤ ꯍꯩꯇꯕ ꯄꯤꯌꯥꯅꯣꯅꯤ ꯌꯣꯒ ꯃꯦꯠ ꯂꯣꯏꯔꯦ ꯁꯤꯗꯤ ꯖꯤꯡꯒ ꯂꯩꯔꯦ ꯎꯗ꯭ꯔꯦ ꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯂꯣꯟꯅ ꯆꯨꯞꯅ ꯁꯥꯏꯌꯦꯕ ꯌꯨꯝꯁꯦꯀꯣ ꯃꯤꯅ ꯍꯦꯛ ꯌꯦꯛꯄꯗ ꯎꯗꯅꯕꯒꯤ ꯃꯑꯣꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯔꯥꯡ ꯈꯔ ꯊꯥꯡꯉꯦ ꯁꯤ ꯑꯗꯨꯝ ꯀꯣꯊꯣꯛꯏꯀꯣ ꯃꯌꯥꯝ ꯂꯧꯕꯒꯤꯅꯤ ꯃꯌꯥꯝ ꯀꯣꯊꯣꯛꯇꯤ ꯌꯥꯝ ꯃꯣꯜꯂꯦ ꯍꯥꯏꯕꯤꯒꯅꯨ ꯑꯗꯨꯝ ꯀꯣꯊꯣꯛꯏꯅꯦꯁꯦ ꯉꯥꯛꯇꯪ ꯂꯩ ꯍꯦꯛꯇ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯌꯥꯗꯦ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯨ ꯂꯩꯌꯦꯕ ꯃꯤ ꯃꯌꯨꯝꯁꯤ ꯑꯗꯨꯝ ꯊꯨꯒꯥꯏ ꯂꯩꯌꯦꯕ ꯑꯗ ꯂꯣꯏꯔꯦ ꯁꯤ ꯑꯩꯈꯣꯏ ꯊꯣꯡ ꯀꯩꯀꯥ ꯀꯩꯝ ꯄꯥꯟꯗ꯭ꯔꯤꯒ ꯂꯣꯏꯁꯤꯟꯗ꯭ꯔꯤ ꯃꯊꯛꯁꯤꯗꯀꯣ ꯍꯌꯦꯡ ꯑꯩꯈꯣꯏ ꯅꯨꯄꯥꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯖꯔꯅꯤ ꯑꯗꯨꯒꯁꯨ ꯂꯩ ꯂꯧꯕ ꯂꯥꯛꯀꯅꯨꯀꯣ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯂꯣꯏꯁꯟꯖꯔꯒꯦ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯇꯨꯔꯒꯤ ꯕ꯭ꯂꯣग ꯕꯥꯏ ꯄꯛꯇꯤ ꯕꯥꯏ ꯀꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯗꯩꯗꯣ ꯀꯩꯅꯣ ꯑꯩꯗꯣ ꯕꯥꯏ ꯀ ꯇꯧꯋꯦ ꯂꯣꯏꯁꯟꯖꯔꯒꯦ ꯕꯥꯏ ꯑꯗꯨ ꯂꯣꯏꯁꯤꯟꯁꯨ ꯕꯥꯏ 이거 관련지 그룹도 바이바이